Churachandpur Khundaramba Meitei shingbu Lamgi Patta Amatta Pairamdaba ase yamna laibak thibani Haina CAF and PD Minister L.Susindro na Phongdokhiba Wapham adu Aranban Waphamni amadi meeyamda lana uhanabani Haina Khumujamba Meitei Leikai Pattadar Landowner Association ki General Secretary Ngariyambam Ullen Mangang na Phongdorakli Hiram masiga mari lainena ngase Manipur Press Club ta pangthokpa paugi mifam amada Association asigi General Secretary NG Ullen Mangang na hai Tha asigi mapangi pauche kharada Minister L.Susindro na hiram masigi matang na wapham kaya phongdorakpa asina meeyamda lana uhalle Minister na phongdokliba wapham adu aranba amadi mamutta na khangdana haibani Minister gi wapham aduna meeyamda lana uhalle hauzik oiriba fibam asida laingake angam athau amadi Minister singna meeyamgi mangda wangangbada ngangadariba wapham adugi matangda yamna munna achumchumda khallaga ngangbiyo Maramdi ngangthokhiba wapham aduna tungda Churachandpur leiriba Meitei aikoida sokpa yaba wapham ohenbigano Khumujamba Meitei Leikai Leiba Meitei gi lamsing ase verified tobinaba association asina mari leidaba DC amadi SDO da haijakhiba amadi aiba cherol pisinkiba leikhre Waphamni adugi matungina settlement gi mari leinaba official singna hariba lamsing ase yengsinbaga loinana makoina pairiba patasing ase verification tawraba matungda atumbani haina mari leinaba SDC Churachandpur da pisinkiba leikhre Asigumba kaya ase mamutta na khangdana Minister na Khumujamba Meitei Leikai Leiba Meitei singna Patta Amatta Pairamde Haina phongdokpa amadi meeyamda lana uhanba yaba wapham sing phongdokhiba adu yamna laibak thibani Hiram masigi matangda Minister na meeyamda sengdokpiyu nakalamaromda laingak na compensation pigani haina thambiriba wapham ase michang mikhai naina tawbigano ILP gi matamda chingi MLA singi yummang takhankhiba matamda laingak na repairing tawbihi oina lupa lakh yankhai piraga foundation fawba temphai khraba victim family singda compensation oina lupa lakh tara pigani haibase yaninde maram maduna laingak na mideng manana yingbiyo haina mahakna laingak ki puning chisilakni MPS officer ama kuki militant na atamna na hat khibagi laukhiba action asigumna champur kangpokpi etc asidasu government nasu chap manaba mityeng thambiduna action athubada lobiu government of Manipur na compensation pigani haina thambiriba wapham asi changmikhai naiba manba mawongda tobiganu maramadi 2015 da 3 bills IPL pass tawkhibagi ILP haibako 3 bill ILP pass tawkhibagi matangda chingi MLA gi mayum mai thakibada repairing gi oina government of Manipur na 50 lakhs compensation piraga haujikna karigi foundation fawba yauna temthokraba victim families singda compensation oina 10 lakhs pigini hairibasi yaningde